ngasi Manipuri explanation gi damakta pujariba film asigi maming Black Widow adubu film asigi mami khudong chadab khara leibadagi hapchadre madugi damakta tabiriba mapum khudimangna chawna ngakpigani ima pausini lachibu ahan bi yengbiba miyoi singi damakta di subscribe amadi bell notification icon nambiramu adudi mathangi thagalakba video sing yengbinabgi damakta explanation asida asoi ngam yarobusu mayam ngakpigani amadi mayamgi comment pibiramu Black Widow haiba film asi action adventure amadi thriller film amani masi Marvel comic ta based toba American superhero gi film amani film asigi maruiba saktang langliba singdi Scarlett Johansson, Florence Pugh, David Harbour, Oti Fragbenly, Olga Kurilenko, William Hurt, Ray Winston amadi Richard Weisz aduga film asibu direction pibibana Cat Shortland ni film asigi ahanba sinda 1995 US ki Ohio jagada Natasha amadi Yelena sanadunu leirami Yelena tusinbadagi kablami maduda mama Melina na hairami nangonda nariba ado nangbu henna kalhandoini madudagi makoi dinner gi damakta mayumda changlakle Melina amadi Alexi asi angang ani asigi surrogate parent oirami madudagi mapa Alexi su mayumda halaglami Melina na hairei madudi kayam kuina leikhidoino Alexina khangde hauji ngaihak lerga oibasu yai Melina na aidi chapra pamde hain hairami Alexina adumaina haigano madudagi Alexina angang singda hairei ningsing libra nongmadi aikoi big adventure ama chatkani haikibado mado ngasi aikoi chatnaba tawrasi haina hairami angangsing aduda dinner adu loirba matungda makoi gi family ado chatnaba gidamakta sem sarami madudagi makoi gari do thodoroktuna makoi gi family ado tholaklami maduda Yelena na hairei aikoi kadai da chalibano haina mama Melina na hairei yumdani madudagi Yelena na amuk hairei ima nang sepang he aikoi yumdagi tholaklini asum tawdana makoi family ado lambida laglami Yelena na magi pamjabi isai ado tharaknaba hairami madudagi mapa na magi isai ado thabirami mama Yelena na laglo hairaga makoi airport amada thunglami amadi plane amada makoi kakhatlami Natasha na babadi plane da tungdribu karigino haina hanglaklami mama Melina na hairei lagle masu lagle tanja aduda police laglami Alexi nongmai ama pairami amadi policing aduda nongmai kablami Melina plane adugi engine start tawduna thauba horaklami mamangdagi lakba police ki gari sing aduna thingnaba honai Alexi amadi police ki marakta nongmai kamnari Alexi na plane adugi masa amado chongkhattuna policing aduga nongmai kamnari nongmai kamnaba aduda Melina nongmai na palami maduna maram oiraga plane adugi thauba ngamlamde machanupi Natasha da plane adu thaunaba hairami Natasha na plane adu thauba horaklami mama Melina na hairakpa plane painabagi step sing adu tauna madudagi plane adu thorakpana mathangi numita Cuba da thungle mafam aduda Alexina makoigi boss Dracov ka thengnare amadi asokpa Melina bu hospital da punaba tawrami madudagi Yelena na mapa kauduna mapa gi manakta chensilaklami adubu security amana mahakpu khudang da paiduna farami madudagi Natasha na pairiba khudang adu makhona kauthoklami amadi security adugi nongmai adu mana mulami aduga hairami kana amatana mabu sokpa yaroi mahak sahi 6 ta ngairiba angangni aina nakhoi khudingmak loina hatkani madudagi mapa Alexina themjillami amadi mana paiba nongmai adu laurami aduga machanupi Yelena bu nungsina supirami amadi hairaklami aigi nungsirabi ichanupi sing Prithivigi khwaidagi haithoi singthoilaba ama oihanningi nakoi ani yam nungsinana leiminagadabani pumnamak phanaba tawba ngaktani madudagi security ani changlaklaga pangthanaba hida kapsilami madudagi angang ani ado Natasha haibadi Natasha amadi Yelena bu red room da training tawnaba purami Dracov na
ꯅꯣꯡꯃꯩ ꯃꯨꯜꯂꯒ ꯀꯥꯞꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯦꯂꯦꯛꯖꯤꯅ ꯅꯇꯥꯁꯥ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯗ꯭ꯔꯦꯀꯣꯞꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯗ꯭ꯔꯦꯀꯣꯞꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯇ꯭ꯔꯦꯟ ꯀꯤꯂꯔ ꯑꯣꯏꯍꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯍꯥꯠꯍꯟꯕꯅꯤ꯫ ꯇ꯭ꯔꯦꯟ ꯇꯧꯔꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 12 ꯂꯩꯔꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯟ ꯆꯠꯊꯔꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯇꯥꯁꯥ ꯔꯣꯃꯥꯅꯣꯐ ꯋꯥꯁꯔꯨꯝ ꯑꯃꯗ ꯃꯃꯥꯏ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯇꯥꯁꯥ ꯔꯣꯃꯥꯅꯣꯐꯁꯤ ꯁꯣꯀꯣꯚꯤꯌꯥ ꯑꯦꯀꯣꯔꯗ ꯔꯨꯜ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯥꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯑꯩ ꯐꯥꯕ ꯂꯥꯛꯂꯤꯕꯗꯨ ꯐꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯃꯔꯤꯗ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯦ, ꯅꯪ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯥꯛꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯇꯥꯁꯥ ꯔꯣꯃꯥꯅꯣꯐꯇꯤ ꯂꯩꯔꯝꯗ꯭ꯔꯦ, ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯇꯥꯁꯥ ꯔꯣꯃꯥꯅꯣꯐꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯣꯔꯣꯀꯣ꯫ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯑꯃꯅ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯛꯁꯥꯅꯥ ꯍꯥꯏꯔꯤꯕ ꯐꯣꯔꯃꯔ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯑꯃ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯦꯝ ꯇꯧꯔꯝꯃꯤ꯫ ꯑꯣꯛꯁꯥꯅꯥꯅ ꯃꯈꯨꯠꯇ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁꯀꯤ ꯇ꯭ꯌꯨꯕꯀꯤ ꯕꯣꯛꯁ ꯑꯃ ꯄꯥꯏ꯫ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯍꯥꯏꯔꯤꯕꯁꯤ ꯔꯦꯗ ꯔꯨꯝꯒꯤ ꯀꯦꯃꯤꯀꯦꯜ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯑꯦꯖꯦꯟ ꯑꯃꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯛꯁꯥꯅꯥ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯅꯕ ꯑꯇꯣꯞꯄ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯑꯃꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯅ ꯐꯨꯅꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯐꯣꯔꯃꯔ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯣꯛꯁꯥꯅꯥ ꯑꯗꯨꯕꯨ ꯊꯥꯡꯅ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯤ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯃꯃꯥꯏꯅ ꯎꯞꯁꯤꯟꯅ ꯇꯥꯔꯤꯕ ꯑꯣꯛꯁꯥꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯣꯛꯁꯥꯅꯥ ꯑꯗꯨꯅ ꯇ꯭ꯌꯨꯕ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯌꯦꯂꯤꯅꯥꯗ ꯗ꯭ꯔꯦꯀꯣꯞꯅ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯁꯤꯁꯇꯦꯝ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯂꯦꯅꯥ ꯃꯍꯥꯛ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯦ꯫ ꯗ꯭ꯔꯦꯀꯣꯞꯅ ꯀꯃꯥꯟ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯥꯟꯅꯕ ꯌꯦꯡꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯛꯂꯤꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯣꯛꯁꯥꯅꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯕ꯭ꯂꯦꯛ ꯋꯤꯗꯣꯁꯤꯡꯁꯨ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯦꯀꯣꯞꯀꯤ ꯀꯃꯥꯟ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯤ ꯑꯣꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯂꯦꯅꯥ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁꯀꯤ ꯃꯇꯥꯡꯗ ꯈꯪꯂꯝꯃꯤ꯫ ꯌꯦꯂꯦꯅꯥꯅ ꯃꯥꯒꯤ ꯐꯥꯏꯒꯟꯗ ꯐꯨꯝꯂꯤꯕ ꯆꯤꯞ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯤ ꯅꯇꯥꯁꯥꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯇꯥꯁꯥ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯃꯥꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯅꯣꯔꯋꯦꯗ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯥꯕ ꯄꯥꯁꯄꯣꯔꯠ, ꯂꯣꯀꯦꯜ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯈꯔ ꯑꯁꯤꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯁꯟꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯕꯨꯗꯥꯄꯦꯁ꯭ꯇꯇꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯅ꯫ ꯅꯇꯥꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨ ꯀꯥꯟꯅꯗꯕ ꯄꯣꯠ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯁꯟꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯪꯊꯣꯛꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯅꯇꯥꯁꯥ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩꯗ ꯃꯩ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯖꯦꯅꯦꯔꯦꯇꯔ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯎ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯥꯎ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯇꯥꯛꯁ ꯃꯥꯁꯇꯔꯅ ꯊꯣꯛꯍꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯛꯁ ꯃꯥꯁꯇꯔ ꯑꯃꯗꯤ ꯅꯇꯥꯁꯥ ꯐꯨꯅꯔꯝꯃꯤ꯫ ꯇꯥꯛꯁ ꯃꯥꯁꯇꯔꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯕꯨꯗꯥꯄꯦꯁ꯭ꯇꯇꯒꯤ ꯊꯥꯔꯛꯄ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯔꯁꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯛꯁ ꯃꯥꯁꯇꯔꯅ ꯅꯇꯥꯁꯥꯕꯨ ꯇꯨꯔꯦꯜ ꯑꯃꯗ ꯀꯥꯎꯊꯈꯤꯔꯝꯃꯤ꯫ ꯇꯥꯛꯁ ꯃꯥꯁꯇꯔꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁꯀꯤ ꯇ꯭ꯌꯨꯕꯇꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯇꯥꯁꯥꯅ ꯄꯨꯈꯤꯔꯝꯂꯦ꯫ ꯅꯇꯥꯁꯥꯅ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯇ꯭ꯌꯨꯕ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯅꯥꯎꯅꯨꯄꯤ ꯌꯦꯂꯦꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯕꯗꯨꯗ ꯄꯥꯔꯁꯦꯜ ꯑꯗꯨ ꯌꯦꯂꯦꯅꯥꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯅꯇꯥꯁꯥ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯑꯗꯨꯒꯤ matangda khanglamde. Mathanggi sinda Natasha Budapest manaunupi Yelena unaba laki maduda Natasha amadi Yelena phunarami madudi makoi ani red room da train killer oina training phajana tarure angang oiringaidagi hauna makoi ani tawba ngamba amadi haisingba changyeng tawnabagi oina Natasha na hairei tube ko loinana photo adu
ꯎꯕꯗ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯪꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯏ ꯇ꯭ꯌꯨꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯕ꯭ꯂꯦꯛ ꯋꯤꯗꯣꯁꯤꯡ ꯗ꯭ꯔꯦꯀꯣꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯈꯔꯅ ꯇ꯭ꯌꯨꯕ ꯑꯗꯨ ꯂꯧꯔꯨꯅꯕ ꯊꯤꯕ ꯂꯥꯛꯏ꯫ ꯅꯇꯥꯁꯥ ꯑꯃꯗꯤ ꯌꯦꯂꯤꯅꯥ ꯇꯝꯅ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯋꯤꯗꯣꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯜꯂꯝꯃꯤ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯁꯣꯛꯂꯝꯃꯤ ꯃꯗꯨꯗ ꯅꯇꯥꯁꯥ ꯑꯃꯗꯤ ꯌꯦꯂꯤꯅꯥꯅ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯜꯞ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯦꯀꯣꯕꯅ ꯄꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯨꯅ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯇꯥꯁꯥ ꯑꯃꯗꯤ ꯌꯦꯂꯤꯅꯥ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗꯒꯤ ꯇꯥꯛꯁ ꯃꯥꯁꯇꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯀꯥꯔ ꯑꯃ ꯍꯥꯏꯖꯦꯛ ꯇꯧꯗꯨꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯡ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤ ꯇꯥꯛꯁ ꯃꯥꯁꯇꯔꯅ ꯀꯥꯞꯂꯛꯄ ꯇꯦꯟ ꯑꯃꯒꯤ ꯕ꯭ꯂꯥꯁ ꯇꯧꯔꯛꯍꯟꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯗꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯁꯕꯁ꯭ꯇꯦꯁꯟ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯌꯦꯂꯤꯅꯥ ꯈꯨꯠꯀꯤ ꯄꯥꯝꯕꯣꯝꯗ ꯁꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯇꯥꯛꯁ ꯃꯥꯁꯇꯔꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯏꯌꯔꯋꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯗ꯭ꯔꯦꯀꯣꯕꯅ ꯇꯥꯛꯁ ꯃꯥꯁꯇꯔ ꯑꯁꯤ ꯇꯣꯞ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯃꯤꯁꯟꯁꯤꯡꯗ ꯁꯤꯖꯤꯟꯅꯩ ꯃꯥꯅ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯇꯧ ꯇꯝꯕ ꯉꯝꯃꯤ ꯑꯃꯗꯤ ꯃꯤꯡꯁꯦꯜꯗ ꯎꯕ ꯃꯃꯤꯒꯨꯝꯅ ꯐꯨꯅꯕ ꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯛꯁ ꯃꯥꯁꯇꯔ ꯑꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯥꯛꯁ ꯃꯥꯁꯇꯔ ꯑꯁꯤ ꯗ꯭ꯔꯦꯀꯣꯕꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯇꯥꯁꯥꯅꯗꯤ ꯗ꯭ꯔꯦꯀꯣꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯇꯣꯅꯤꯌꯥ ꯃꯍꯥꯛꯅ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯍꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯌꯦꯂꯤꯅꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯅꯇꯥꯁꯥꯅ ꯍꯥꯏꯔꯛꯏ ꯔꯦꯗ ꯔꯨꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯒꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ? ꯌꯦꯂꯤꯅꯥꯅ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯃꯦꯛꯁꯤꯃꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯆꯪꯂꯛꯄ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯋꯤꯗꯣꯁꯤꯡ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗꯨꯅ ꯄꯪꯊꯍꯜꯂꯤ꯫ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯏ ꯒ꯭ꯌꯥꯁꯇꯨ ꯌꯥꯝꯅ ꯂꯣꯟꯅ ꯑꯔꯤꯕ ꯋꯤꯗꯣꯁꯤꯡꯅ ꯃꯦꯂꯤꯅꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯁꯦꯝꯂꯛꯄꯅꯤ ꯃꯗꯨ ꯐꯥꯒꯠꯅꯕꯒꯤ ꯃꯤꯁꯟ ꯑꯗꯨ ꯑꯩꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯆꯥꯏꯁꯤꯟꯗꯨꯅ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯝꯕꯅꯤ꯫ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯈꯛꯇꯅ ꯗ꯭ꯔꯦꯀꯣꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯂꯦꯞꯍꯟꯕ ꯉꯝꯒꯅꯤ꯫ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯏ ꯔꯦꯗ ꯔꯨꯝ ꯑꯁꯤꯗꯤ ꯊꯤꯕꯗ ꯐꯪꯂꯔꯣꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯔ ꯑꯃ ꯇꯣꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯥꯛꯏ꯫ ꯌꯦꯂꯤꯅꯥꯅ ꯃꯥꯒꯤ ꯖꯦꯀꯦꯠ ꯑꯗꯨ ꯃꯥꯅ ꯑꯍꯥꯟꯕ ꯂꯩꯕ ꯖꯦꯀꯦꯠꯅꯤ ꯍꯥꯏꯔꯝꯃꯤ ꯄꯣꯀꯦꯠ ꯌꯥꯝꯅ ꯄꯥꯜꯂꯤ ꯂꯤꯠꯄꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯍꯥꯏꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯇꯥꯁꯥꯅ ꯑꯩ ꯔꯦꯗ ꯔꯨꯝꯁꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯂꯝꯒꯗꯕ ꯃꯤ ꯈꯔꯗꯤ ꯈꯪꯏ꯫ ꯌꯦꯂꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯗꯨꯕꯨ? ꯅꯇꯥꯁꯥꯅ ꯑꯩꯈꯣꯏ ꯖꯦꯠ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯔꯁꯟ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯗꯨꯗ ꯌꯦꯂꯤꯅꯥ ꯑꯃꯗꯤ ꯅꯇꯥꯁꯥꯁꯨ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯇꯥꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯖꯦꯠꯅꯤ꯫ ꯃꯥꯔꯁꯟꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯄꯩꯁꯥꯁꯨ ꯄꯤꯗꯅ ꯑꯩꯗꯤ ꯖꯦꯠ ꯄ꯭ꯂꯦꯟ ꯁꯥꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯇꯥꯁꯥ ꯑꯃꯗꯤ ꯌꯦꯂꯤꯅꯥ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯂꯦꯛꯖꯤꯅ ꯖꯦꯜꯗ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟꯠꯁꯤꯡ ꯄꯟꯖꯥ ꯁꯥꯟꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯤ꯫ ꯖꯦꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯦꯂꯦꯛꯖꯤꯗ ꯅꯍꯥꯛꯀꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯁꯥꯟꯅꯄꯣꯠ ꯔꯦꯗ ꯒꯥꯔꯗꯤꯌꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯂꯪ ꯑꯗꯨ ꯆꯤꯡꯕꯗ ꯏꯁꯩ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯍꯥꯞꯆꯤꯟꯕꯗ ꯅꯇꯥꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯅꯇꯥꯁꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯨꯄꯔ ꯁꯣꯜꯖꯔ ꯑꯃꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯐꯨꯅꯔꯒ ꯒ꯭ꯔꯥꯎꯟ ꯂꯣꯝꯗ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯇꯥꯁꯥ ꯑꯃꯗꯤ ꯌꯦꯂꯤꯅꯥꯅ ꯃꯍꯥꯛꯄꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯃꯊꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯇꯥꯁꯥꯅ ꯃꯄꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯐꯨꯅꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯤꯡꯈꯠꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯈꯔ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯏ ꯊꯥꯎ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯦ ꯄꯦꯇꯔꯕꯔꯒ ꯐꯥꯎꯕꯗꯤ ꯌꯧꯔꯕ ꯌꯥꯏ꯫
ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯣ ꯁꯨꯝ ꯄꯥꯏꯔꯛꯏ ꯑꯗꯨꯕꯨ ꯊꯥꯎ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯃꯦꯂꯤꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯤꯚꯥꯏꯁꯇꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯃꯥꯏꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯊꯥꯞꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯗꯨ ꯁ꯭ꯅꯥꯏꯄꯔ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯐꯦꯃꯤꯂꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯦ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯦꯂꯦꯛꯖꯤꯅ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯆꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯜꯂꯝꯃꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯏꯈꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯐꯦꯁ ꯇꯧꯕ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯝꯃꯤ꯫ ꯌꯦꯂꯤꯅꯥ ꯑꯃꯗꯤ ꯑꯦꯂꯦꯛꯖꯤꯕꯨ ꯈꯪꯍꯟꯗꯅ ꯅꯇꯥꯁꯥ ꯑꯃꯗꯤ ꯃꯦꯂꯤꯅꯥꯅ ꯗ꯭ꯔꯦꯀꯣꯞꯀꯤ ꯔꯦꯗ ꯔꯨꯝꯗ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯦꯂꯤꯅꯥꯅꯗꯤ ꯔꯦꯗ ꯔꯨꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯍꯥꯛ ꯗ꯭ꯔꯦꯀꯣꯞꯀꯤ ꯃꯈꯥꯗ ꯔꯦꯗ ꯔꯨꯝꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅꯁꯨ ꯂꯩꯕꯅꯤ꯫ ꯄ꯭ꯂꯦꯟ ꯌꯥꯎꯗꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯦꯀꯣꯞꯇ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯏꯟꯐꯣꯔꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯇꯥꯁꯥ ꯑꯃꯗꯤ ꯃꯦꯂꯤꯅꯥ ꯃꯈꯣꯏꯒꯤ ꯑꯅꯤꯒꯤ ꯐꯦꯁ ꯃꯥꯛꯁ ꯎꯞꯇꯨꯅ ꯃꯁꯛ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅꯕ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯗ꯭ꯔꯦꯀꯣꯞꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯔꯦꯗ ꯔꯨꯝ ꯖꯒꯥꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯔꯦꯗ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯦꯗ ꯔꯨꯝ ꯑꯁꯤ ꯔꯥꯗꯥꯔꯒꯤ ꯃꯊꯛꯇ ꯂꯩꯕ ꯁ꯭ꯄꯦꯁꯇ ꯁꯥꯕ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯔꯦꯗ ꯔꯨꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕꯒꯤ ꯄꯥꯟꯗꯝꯗꯤ ꯅꯇꯥꯁꯥꯅ ꯗ꯭ꯔꯦꯀꯣꯞ ꯍꯥꯠꯄꯅꯤ꯫ ꯌꯦꯂꯤꯅꯥꯅ ꯋꯤꯟꯗꯣꯁꯤꯡ ꯑꯗꯨ ꯑꯦꯟꯇꯤꯗꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯕꯗꯤ ꯁꯤꯟꯊꯦꯇꯤꯛ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯦꯂꯤꯅꯥꯅ ꯔꯦꯗ ꯔꯨꯝ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯨꯊꯔꯛꯄꯅꯤ꯫ ꯑꯦꯂꯦꯛꯖꯤꯅ ꯐꯥꯏꯇꯤꯡꯒꯤꯗꯃꯛꯇ ꯆꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯤꯅꯥꯅ ꯗ꯭ꯔꯦꯀꯣꯞꯀꯤ ꯀꯥꯗ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯦꯀꯣꯞꯅ ꯃꯦꯂꯤꯅꯥ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯅꯇꯥꯁꯥ ꯔꯣꯃꯥꯅꯣꯐꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯋꯦꯜꯀꯝ ꯇꯨ ꯍꯣꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯇꯥꯁꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯦꯟꯇꯣꯅꯤꯌꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯗ꯭ꯔꯦꯀꯣꯞꯅ ꯊꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯂꯦꯛꯖꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯑꯩꯁꯦ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯦꯂꯦꯛꯖꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯣꯡꯁꯦ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯥꯡꯂꯤꯕꯅꯣ? ꯅꯇꯥꯁꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯦꯂꯦꯛꯖꯤ ꯄꯨꯡꯉꯛ ꯉꯛꯏ ꯃꯦꯂꯤꯅꯥ ꯑꯣꯏꯔꯝꯕꯗꯨꯗ꯫ ꯃꯦꯂꯤꯅꯥ ꯃꯆꯥꯅꯨꯄꯤ ꯌꯦꯂꯤꯅꯥꯗ ꯍꯥꯏꯔꯛꯏ ꯋꯤꯗꯣꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯗ꯭ꯔꯦꯀꯣꯞꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯏꯗ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗ꯭ꯔꯦꯀꯣꯞꯅ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯅꯇꯥꯁꯥꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯇꯥꯁꯥꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯅꯪ ꯍꯥꯠꯄꯅꯤ꯫ ꯗ꯭ꯔꯦꯀꯣꯞꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯇꯣꯅꯤꯌꯥ ꯑꯗꯨ ꯃꯁꯛ ꯇꯥꯛꯏ꯫ ꯅꯪꯒꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯕꯗꯒꯤ ꯑꯦꯟꯇꯣꯅꯤꯌꯥ ꯑꯁꯤ ꯁꯤꯔꯝꯗꯧꯔꯕꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯆꯤꯞ ꯑꯃ ꯍꯥꯞꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯅꯧꯕ ꯎꯕ ꯈꯨꯗꯤꯡ ꯁꯥꯊꯤꯅ ꯃꯇꯧ ꯇꯝꯕ ꯉꯝꯃꯤ ꯑꯃꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯐꯥꯏꯠ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯇꯥꯁꯥꯅ ꯗ꯭ꯔꯦꯀꯣꯞꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯏ꯫ ꯗ꯭ꯔꯦꯀꯣꯞꯅ ꯀꯥꯞꯄꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯇꯥꯁꯥ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯀꯦ ꯇꯧꯔꯕꯁꯨ ꯀꯥꯞꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯁꯨ ꯊꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯅꯇꯥꯁꯥꯅ ꯅꯪꯅ ꯑꯩꯕꯨ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗ꯭ꯔꯦꯀꯣꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯠꯇꯦ ꯐꯦꯔꯣꯃꯣꯅꯦꯜ ꯂꯣꯛꯅꯤ꯫ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡꯗꯒꯤ ꯑꯩꯒꯤ ꯐꯦꯔꯣꯃꯣꯟ ꯑꯁꯤꯅ ꯊꯤꯡꯏ꯫ ꯃꯗꯨꯗꯒꯤ ꯃꯦꯂꯤꯅꯥꯅ ꯔꯦꯗ ꯔꯨꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯦꯀꯣꯞꯅ ꯄꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨꯗꯒꯤ ꯊꯤꯡꯂꯝꯃꯤ꯫ ꯗ꯭ꯔꯦꯀꯣꯞꯅ ꯋꯤꯟꯗꯣꯁꯤꯡ ꯑꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯑꯗꯨ ꯎꯠꯂꯝꯃꯤ꯫
Kaman amada oil amadi stock market thugaiba ngami, kaman amada planet asi sara helenduna sihenba ngami, aigi widowsing sizinaraga lan tauba amadi loisinba ngami. Natasha madudagi nangna mafam asida loinama control tauba ngamle. Dracobna hairei nangsu adventure su aigi control makhada. Madudagi Natasha noglami amadi mamaido table da matomte yesinjaduna marathon aduda cheliba singlising adu thugairami. Madudagi Dracob ki mamaida kinna thilami. Natasha haujikti manatondo kairabanina Dracob ki pheromone lok adu leikhidare. Masi mama Melina na mangonda hana hairakhrabani. Somdana Melina na station adugi engine ama thugaikre. Haujik Red Widowsing adu Dracob ki ka tamna chensilaglami amadi Natasha ka phunarami. Dracob na Red Widowsing aduda mabu nakhui mayamna sidri fawba phuro hairamlaga ka adudagi thokre. Haujik Natasha amadi Red Widowsing akan mamongda phunarami. Tanja aduda Yelena chensilaktuna antidote haibadi synthetic gas adu expose tawduna Red Widowsing adu Dracob ki control dagi free oihallami. Natasha na hairi haujikti nakoi free oirabani aduna nakoi ki apambadu tawro. Haujikti red room adu kaiduna mai chakpa hauraklami. Antonia lock tawraba ka amada thokpa yadadana leirami. Antonia asi mana angang oiringaida Natasha na bomb blast tawhanduna sathina sohankhiba aduda nungaitaba phawrami. Natasha na sorry haiduna thong ado hangdokpirami amadi mabu thogalami. Maramdi mafam aduda leiragadi mahak siragani. Adubu mahak Dracob ki control makhada leibanina Natasha da attack tawnabu honarami. Dracob su security single plane amada tongduna painabu honarami. Madudagi Yelena na plane adugi masada songkhatuna engine aduda yochai ama hapchinduna pokhai helami. Haujik Dracob plane adu pokhai bada yaukre. Yelena parachute yauduna paitharakpa aduda Natasha na Yelena kanabgidamakta parachute ama pairaga Yelena gi manakta tamna paisilaglami. Amadi parachute adu Yelena da lishin biraga parachute adu khantoklami. Madudagi Antonia na Natasha tamna paisilakpa urami. Madudagi Natasha na Yelena bu inthoklami amadi mahak matomta Antonia ga thengnanaba paithoraklami. Natasha amadi Antonia space ta phunarami. Madudagi Antonia gi parachute khandoktuna leimaida yauragle. Madudagi Antonia bu antidote adu saisinduna Dracob tagi masu free oihallami. Natasha manaunupi Yelena thirai adubu tadru leirami. Yelena mamit pangthorakle masin manau nungsina konarami. Melina su khara sokpadagi Alexina help tawraga lai. Haujikti makhoi mari punna amuk unare. Melina na hairei haujik aikhoigi plan karino. Natasha na aikoi nakhoi chatlo aidi lehokhige. Madudagi Yelena na jacket adu macheda pirami. Natasha na hairami Prithvi asi widow mayam ama likhatlamle. Melina na antidote adugi formula adu copy tawnaba hairami. Madudagi antidote haibadi synthetic gas saisinduna Dracob tagi free ohenkrabasing adu plane ama tongduna Yelena gi manakta laglami amadi makhoi pulami. Haujik Natasha mathanta lehore ataidi plane aduda tonglaga chatkre. Mafam asida US Secretary of State Ross security ga loinana Natasha phaba lagle. Natasha na Ross pu karam handle tawbage haibadu film asida utre. Mathangi sindi direct 2 weeks ki matungda oina oihalle. After 2 weeks Natasha bike ama thaudun lai amadi masanna Queen Jet plane ama mangonda sinarami amadi madu thauduna chatkirami. Asumna film asi matang asida loisinke.